ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯌꯥꯏꯐꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯂꯩꯀꯥꯏ ꯑꯃꯗ ꯈꯣꯏꯃꯨ ꯍꯥꯏꯔꯒ ꯈꯪꯅꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯌꯥꯡꯕ ꯀꯧꯏ, ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯈꯣꯏꯃꯨ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯐꯖꯔꯝꯃꯤ, ꯑꯗꯨꯅ ꯅꯥꯄꯜ ꯇꯧꯔꯤꯉꯩꯗ ꯆꯍꯤ ꯌꯥꯝꯁꯤꯟꯈꯤꯕꯅ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯈꯤꯕꯅꯤ꯫ ꯈꯣꯏꯃꯨꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩ, ꯁꯅꯥꯍꯟꯕꯤ ꯀꯧꯏ꯫ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯗ꯭ꯔꯒꯁꯨ ꯔꯥꯁꯤꯗꯤ ꯑꯗꯨꯝ ꯂꯩ꯫ ꯌꯥꯡꯕꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯗꯕꯒꯤ ꯃꯔꯝꯁꯨ ꯁꯅꯥꯍꯟꯕꯤꯕꯨ ꯁꯦꯟꯅꯕꯗꯅꯤ꯫ ꯁꯅꯥꯍꯟꯕꯤꯅꯁꯨ ꯈꯣꯏꯃꯨ ꯌꯥꯡꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯂꯤꯖꯔꯕꯁꯨ꯫ ꯑꯗꯨꯕꯨ ꯑꯍꯜꯈꯩꯅꯗꯤ ꯍꯦꯛ ꯌꯨꯝꯂꯣꯟꯅꯕ ꯑꯣꯏꯕꯅ ꯀꯌꯥ ꯄꯥꯝꯕꯗꯤ ꯑꯣꯏꯗꯦ꯫ ꯈꯣꯏꯃꯨ ꯊꯣꯡꯒꯥꯜꯗ ꯁꯅꯥꯍꯟꯕꯤ ꯁꯦꯟꯅꯔꯤ, ꯈꯨꯗꯩ ꯑꯃ ꯁꯦꯠꯇꯨꯅ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ꯫ ꯁꯅꯥꯍꯟꯕꯤ ꯏꯁꯤꯡ ꯀꯣꯟ ꯄꯥꯏꯗꯨꯅ ꯈꯣꯏꯃꯨꯅ ꯌꯦꯡꯖꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯦꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯑꯍꯜ ꯈꯔꯁꯨ ꯐꯝꯂꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯀꯦꯔꯒ ꯊꯣꯛꯂꯛꯄꯗꯨ ꯈꯣꯏꯃꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯀꯅꯥ ꯎꯅꯕ ꯀꯦꯔꯤꯅꯣ ꯍꯥꯏꯅ ꯃꯥ ꯎꯅꯕ ꯀꯦꯖꯔꯤꯅꯤ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯈꯪꯗꯦ꯫ ꯁꯅꯥꯍꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤ꯫ ꯈꯣꯏꯃꯨꯅ "ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯔꯒ ꯏꯁꯤꯡ ꯁꯣꯛꯄꯒ ꯂꯥꯛꯏꯁꯤꯅ? ꯃꯥꯏꯁꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯎꯅꯗꯣꯏꯖꯥꯠꯂꯣ? ꯑꯩ ꯁꯦꯟꯅꯗꯕ ꯌꯥꯗꯦ." ꯁꯅꯥꯍꯟꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯍꯧꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯈꯣꯏꯃꯨꯁꯨ ꯊꯣꯔꯛꯏ꯫ ꯑꯍꯜꯁꯤꯡꯗꯨꯅꯗꯤ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯍꯜ ꯑꯃꯅ "ꯏꯕꯨꯡꯉꯣ ꯈꯣꯏꯃꯨ, ꯈꯨꯗꯩꯗꯣ ꯍꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯃꯣꯖꯥ ꯐꯨꯔꯤꯠꯇꯨꯃꯗꯤ ꯍꯣꯡꯗꯣꯛꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯅꯤꯗ ꯃꯥꯃ." ꯑꯍꯜ ꯑꯃꯅ ꯑꯃꯨꯛ "ꯆꯍꯤꯗꯨꯒ ꯑꯦꯛꯇꯤꯡꯗꯨꯒ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ." "ꯀꯔꯤ ꯍꯥꯏꯕ ꯃꯥꯃ?" "ꯑꯣ, ꯏꯪꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯏꯪꯂꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ." "ꯏꯪꯗꯦꯗ ꯃꯥꯃ." ꯑꯍꯜꯈꯩꯗꯣ ꯍꯥꯏꯅꯩ꯫ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯃꯤꯅꯕꯨ ꯏꯪꯉꯦ ꯍꯥꯏꯕ꯭ꯔꯥ? ꯏꯪꯂꯝꯃꯣꯏ ꯏꯪꯂꯝꯃꯣꯏ꯫ ꯈꯣꯏꯃꯨ ꯂꯥꯞꯅ ꯌꯦꯡꯂꯤ ꯁꯅꯥꯍꯟꯕꯤꯕꯨ꯫ ꯑꯍꯜꯈꯩꯁꯨ ꯈꯣꯏꯃꯨꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯑꯍꯜ ꯑꯃꯅ "ꯈꯣꯏꯃꯨꯁꯦ ꯆꯍꯤꯒ ꯄꯥꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯒ ꯏꯍꯟꯕꯨ ꯍꯟꯅꯔꯝꯃꯔꯣꯏ꯫ ꯃꯥꯅ ꯅꯨꯄꯤ ꯊꯤꯗꯕꯁꯤꯗ ꯄꯥꯈꯪꯒꯤ ꯃꯤꯡꯊꯣꯜ ꯐꯪꯕꯒꯤ ꯋꯥꯅꯤ꯫ ꯍꯥ, ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ?" "ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯃꯁꯨꯒꯨꯝꯕꯁꯤꯅꯤ ꯃꯥꯅ ꯂꯨꯝꯃꯤꯁꯦ꯫ ꯈꯨꯗꯩꯁꯤꯒ ꯃꯣꯖꯥ ꯐꯨꯔꯤꯠꯁꯤꯃꯒ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ." ꯑꯍꯜ ꯑꯃꯅ ꯑꯃꯨꯛ "ꯍꯟꯗꯛꯀꯤ ꯚꯣꯠꯁꯤꯗꯤ ꯃꯪꯂꯦꯝꯅ ꯁꯣꯏꯗꯅ ꯀꯥꯔꯅꯤꯕꯨ꯫ ꯃꯥ ꯑꯃꯨꯛ ꯐꯕ ꯀꯦꯟꯗꯤꯗꯦꯠꯇꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯂꯩꯇꯦꯅ ꯂꯩꯌꯦ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ." ꯑꯍꯜ ꯑꯇꯩꯅ "ꯃꯔꯨꯞ ꯙꯣꯅꯣ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯁꯦ ꯚꯣꯠꯀꯤ ꯋꯥꯔꯤꯗ ꯇꯧ ꯂꯩ꯫ ꯇꯟꯕ ꯑꯃ ꯌꯥꯎꯋꯦ ꯑꯁꯦꯡꯕ꯫ ꯆꯠꯀꯦꯒ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯅꯪ ꯐꯝꯕꯗꯅꯦ ꯃꯔꯨꯞ ꯈꯝꯕꯗꯣ ꯑꯩꯈꯣꯏ ꯅꯥꯛꯇꯒ ꯂꯥꯛꯎ ꯌꯥꯗ꯭ꯔꯦ." "ꯑꯁ, ꯁꯨꯝ ꯍꯥꯏꯕꯅꯤꯗ." ꯁꯅꯥꯍꯟꯕꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯍꯜꯂꯛꯏ꯫ ꯈꯣꯏꯃꯨꯁꯨ ꯏꯟꯅꯔꯛꯏ꯫ ꯑꯍꯜꯅ "ꯈꯣꯏꯃꯨ, ꯏꯀꯥꯏꯕꯅꯕꯨ ꯈꯪꯂꯣꯏꯅ ꯈꯪꯗ꯭ꯔꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯅꯩꯁꯦ ꯌꯥꯝꯅ ꯆꯨꯝꯕꯖꯥꯠꯅꯤꯅꯦ ꯍꯥ?" ꯈꯣꯏꯃꯨ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯔꯛꯏ꯫ "ꯃꯥꯃ, ꯃꯥꯃꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯂꯩꯕꯤꯌꯨ ꯌꯥꯗ꯭ꯔꯣ? ꯅꯣꯏ ꯀꯌꯥꯝ ꯐꯕ ꯑꯍꯜꯅꯣ? ꯅꯇꯨꯅ ꯊꯥꯛꯑꯒ ꯐ꯭ꯔꯤꯗ ꯆꯥꯕ ꯅꯣꯏꯅ ꯅꯨꯡꯇꯤꯒꯤ ꯃꯤ ꯑꯔꯥꯛ ꯑꯔꯥꯛ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯔꯤꯗꯨꯕꯣ? ꯑꯍꯜꯅꯤ ꯀꯥꯏꯅꯒ ꯊꯥꯖꯜꯂꯛꯇꯅꯕ." ꯑꯍꯜꯈꯩꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯈꯣꯏꯃꯨ ꯆꯪꯈ꯭ꯔꯦ꯫ ꯑꯍꯜ ꯑꯃꯅ "ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯤ ꯀꯣꯛ ꯆꯥꯛꯏ ꯍꯥꯏꯕꯁꯤ ꯆꯨꯝꯕꯖꯥꯠꯅꯤꯀꯣ꯫ ꯏ ꯀꯥꯔꯛꯇ꯭ꯔꯅꯦ ꯆꯩꯁꯨꯁꯤꯅ ꯍꯦꯛ ꯇꯥꯟꯅꯔꯒ ꯀꯜꯂꯨꯅꯤ꯫ ꯌꯥꯔꯦꯗ, ꯃꯨꯜꯂꯒꯅꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯀꯟꯖꯔꯛꯁꯅꯤ." ꯙꯣꯅꯣꯅ "ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯃꯪꯂꯦꯝꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯚꯣꯠ ꯀꯥꯔꯗꯤ ꯐꯔꯅꯤꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯣꯏꯒꯨꯝꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯤꯡꯁꯦ ꯂꯣꯏꯅꯅꯦ ꯅꯨꯄꯤ ꯊꯤꯕ ꯐꯪꯅꯕ." ꯑꯍꯜ ꯑꯇꯩꯅ "ꯙꯣꯅꯣ, ꯅꯪ ꯅꯊꯟꯇ ꯐꯝꯍꯧꯔꯣꯅꯦ, ꯑꯩꯈꯣꯏꯗꯤ ꯆꯪꯂꯒꯦ." ꯍꯧꯒꯠꯅꯔꯒ ꯆꯠꯅꯈ꯭ꯔꯦ꯫ ꯙꯣꯅꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯤ꯫ "ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦꯅꯦ? ꯃꯣꯏꯅ ꯍꯧꯒꯠꯅꯔꯒ ꯂꯣꯏꯅ ꯆꯠꯈ꯭ꯔꯤꯁꯤꯅ?" ꯙꯣꯅꯣ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤ꯫ ꯑꯗꯨꯒ ꯁꯅꯥꯍꯟꯕꯤꯅ ꯂꯛꯅꯔꯛꯏ꯫ "ꯗꯥ ꯈꯣꯏꯃꯨ, ꯗꯥ ꯈꯣꯏꯃꯨꯅ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯨ ꯀꯅꯥ ꯉꯥꯏꯔꯤꯅꯣ?" "ꯈꯣꯏꯃꯨ ꯀꯧꯔꯛꯀꯅꯨꯍꯦ,
ꯑꯩꯒꯤ ꯃꯤꯡ ꯌꯥꯡꯕ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯑꯩꯗꯤ ꯗꯥ ꯈꯣꯏꯃꯨ ꯑꯗꯨꯝ ꯀꯧꯅꯤꯅ ꯍꯣ ꯗꯥ ꯈꯣꯏꯃꯨ ꯅꯪ ꯌꯥꯝ ꯍꯧꯅꯨꯍꯦ ꯅꯌꯨꯝꯗ ꯆꯪꯂꯛꯁꯅꯤ ꯉꯝꯂꯗꯤ ꯆꯪꯂꯛꯎꯅ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗ ꯑꯉꯥꯡꯁꯦ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯅ ꯀꯧꯔꯛꯏ ꯃꯥꯡꯒꯣꯜꯗꯒꯤ ꯁꯅꯥꯍꯟꯕꯤ ꯑꯗꯨꯗ ꯅꯪ ꯀꯅꯥ ꯌꯦꯡꯂꯤꯅꯣ ꯅꯪꯕꯣ ꯏꯃꯨꯡ ꯋꯥꯏꯔꯝꯒꯁꯦ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ ꯑꯁ ꯂꯣꯏꯁꯤꯜꯂꯝꯃꯕꯅꯤ ꯏꯃꯥ ꯂꯣꯏꯁꯤꯜꯂꯗꯤꯅꯦ ꯆꯪꯉꯛꯎ ꯂꯥꯎ ꯃꯤꯠ ꯌꯥꯝꯅ ꯅꯥꯏꯀꯣ ꯅꯄꯥ ꯂꯥꯛꯑꯅꯤ ꯌꯥꯝ ꯊꯨꯅ ꯆꯪꯂꯛꯎ ꯅꯣꯏ ꯃꯥꯁꯤꯁꯨꯕ ꯆꯪꯉꯦꯀꯣ ꯈꯣꯏꯃꯨ ꯑꯔꯤꯕ ꯁꯅꯥꯍꯟꯕꯤ ꯆꯪꯈ꯭ꯔꯦ ꯈꯣꯏꯃꯨꯁꯨ ꯆꯪꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯃꯃꯥꯅ ꯋꯥꯔꯤ ꯇꯧꯔꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯑꯩꯈꯣꯏ ꯁꯅꯥꯍꯟꯕꯤꯁꯦ ꯁꯤꯗ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯃꯃꯥꯕꯣꯛ ꯍꯣꯏꯗꯅꯦ ꯂꯩꯍꯜꯂꯅꯤ ꯁꯅꯥꯍꯟꯕꯤꯅ ꯇꯜꯂꯦ ꯏꯃꯥ ꯑꯣꯏꯅ ꯂꯩꯔꯨꯆꯣ ꯅꯪ ꯁꯤꯗ ꯂꯩꯔꯒꯅꯦ ꯊꯣꯡꯒꯥꯜ ꯁꯦꯟꯅꯔꯒ ꯂꯩꯒꯦ ꯍꯥꯏꯔꯣ ꯁꯣꯝꯗꯁꯨ ꯈꯣꯏꯃꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯣꯏꯃꯨ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏ ꯌꯥꯡꯕꯁꯦ ꯌꯥꯡꯃꯟꯗꯅ ꯅꯨꯄꯤꯒ ꯊꯤꯕ ꯈꯪꯂꯣꯏꯗꯧꯔꯤ ꯃꯄꯥꯅ ꯑꯩꯈꯣই ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯔꯥꯖꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯏꯅ ꯍꯥꯏꯅꯔꯁꯤꯔꯥꯅ ꯑꯩꯅ ꯈꯜꯂꯤꯅꯤ ꯑꯁ ꯄꯥꯕꯥ ꯅꯣꯏ ꯋꯥꯔꯤꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯗꯨꯗꯤ ꯅꯪ ꯈꯨꯗꯩꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯣ ꯈꯣꯡꯒ꯭ꯔꯥꯎ ꯖꯤꯟꯁꯀꯗꯣ ꯀꯃꯥꯏ ꯁꯦꯠꯂꯤꯐꯥꯎ ꯈꯪꯉꯝꯃꯔꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯈꯨꯗꯩꯁꯤ ꯐꯥꯎꯕꯅꯦ ꯅꯪꯅ ꯁꯦꯠꯄꯗ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯈꯣꯏꯃꯨ ꯆꯥꯛ ꯆꯥꯗꯕꯤꯗ ꯁꯥꯎꯔꯒ ꯍꯧꯒꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯅ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯔꯕ ꯈꯣꯏꯃꯨ ꯍꯦꯛꯇ ꯏꯔꯨꯖꯕ ꯊꯣꯛꯈꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯦ ꯍꯦꯛꯇ ꯏꯟꯅꯈꯤ ꯂꯩꯀꯥꯏꯗ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯗꯤ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯦ ꯏꯀꯥꯏꯗꯅ ꯅꯣꯡꯃꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯤꯡꯗ ꯐꯤ ꯐꯧꯔꯤ ꯈꯣꯏꯃꯨ ꯃꯅꯤꯡꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯂꯛꯅꯔꯛꯏ ꯍꯌꯦꯡꯗꯤ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛ ꯃꯅꯥꯛꯀꯤ ꯏꯅꯦ ꯀꯣꯝꯕꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯗꯣ ꯆꯥꯔꯨꯁꯤꯗꯅ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯗꯣꯏꯅꯦ ꯑꯗꯨ ꯗꯥ ꯈꯣꯏꯃꯨ ꯅꯪ ꯈꯨꯗꯩ ꯁꯦꯠꯂꯒꯗꯤ ꯂꯥꯛꯀꯅꯨꯀꯣ ꯁꯦꯠꯂꯛꯑꯣꯍꯦ ꯅꯪꯅ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯅꯦꯕ ꯑꯗꯨ ꯗꯥ ꯈꯣꯏꯃꯨ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯍꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯅꯪ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯉꯥꯏꯗꯅ ꯂꯩꯔꯤꯁꯦ ꯑꯩꯁꯨ ꯗꯥ ꯈꯣꯏꯃꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯅ ꯂꯥꯎꯔꯛꯏ ꯁꯅꯥꯍꯟꯕꯤ ꯅꯪ ꯐꯤꯗꯣ ꯀꯪꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯗꯣꯔꯤꯕ꯭ꯔꯣ ꯈꯣꯏꯃꯨꯅ ꯑꯁ ꯅꯣꯏ ꯃꯥꯁꯤꯗꯤ ꯂꯣꯏꯔꯦ ꯗꯥ ꯈꯣꯏꯃꯨ ꯍꯤꯡ ꯁꯣꯏꯅꯗꯕꯤꯀꯣ ꯃꯃꯥꯅ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏ ꯈꯪꯗꯦꯗꯀꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯆꯟꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯕꯨ ꯅꯨꯄꯤꯒ ꯐꯪꯗ꯭ꯔꯕ ꯖꯥꯠꯂꯣ ꯃꯁꯤ ꯑꯩꯅ ꯑꯣꯏꯅ ꯊꯤꯕꯤꯔꯗ꯭ꯔꯥ ꯈꯪꯗꯦ ꯏ ꯁꯨꯝ ꯀꯥꯔꯛꯑꯗꯤ ꯑꯩ ꯈꯣꯏꯃꯨ ꯍꯥꯎ ꯏꯗꯣꯝꯆꯥ ꯀꯩ ꯍꯥꯏꯒꯦ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯅꯪꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯌꯦꯅꯈꯥꯗꯨꯗ 이동자 피 좀 펄럼바니다. ꯅꯪꯒꯤ ꯈꯨꯗꯩꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ. ꯃꯅꯤꯒꯤ ꯄꯧꯔꯥꯁꯦ ꯀꯣꯟꯅꯗ꯭ꯔꯕ ꯀꯩꯅꯣ? ꯍꯣꯏ ꯏꯗꯣꯝꯆꯥ ꯀꯣꯟꯅꯗ꯭ꯔꯦ. ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥꯅ ꯑꯃ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪꯅ ꯈꯨꯗꯩ ꯁꯦꯠꯄꯁꯦ ꯌꯥꯝꯅ ꯐꯖꯩ. ꯑꯗꯣ ꯃꯣꯖꯥ ꯐꯨꯔꯤꯠꯇꯤ ꯀꯌꯥ ꯁꯨꯔꯦ ꯈꯣꯏꯃꯨ? ꯃꯥꯏꯁꯤꯕꯨ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯔꯣ? ꯅꯠꯇ꯭ꯔꯒꯅ ꯆꯨꯝꯅ ꯁꯨꯝ ꯍꯪꯂꯤ ꯖꯥꯠꯂꯣ? 10ꯃꯨꯛ ꯁꯨꯔꯝꯒꯅꯤ 이dom자. 이dom자ꯅꯅꯦ ꯈꯔꯒ ꯂꯩꯕꯤꯒꯦꯅ ꯈꯜꯂꯤꯕ. ꯑꯉꯧꯕ ꯃꯆꯨꯗ. ꯅꯪꯗꯤ ꯑꯇꯣꯞꯄ ꯃꯆꯨꯁꯨ ꯂꯤꯠꯇꯦꯗꯣ. ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯂꯤꯠꯂꯤꯕꯗꯨꯁꯨ ꯌꯥꯝ ꯐꯖꯩꯅꯦꯍꯦ. 이dom자 ꯍꯧꯖꯤꯛꯇꯤ ꯂꯤꯠꯇꯤꯌꯦ. ꯃꯃꯤꯅꯦ. 이해 ꯑꯩꯗꯤ ꯂꯤꯠꯄꯩ ꯈꯜꯂꯨꯔꯦ. ꯃꯣꯖꯥ ꯐꯨꯔꯤꯠꯀꯤ ꯃꯃꯤ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯅꯪꯗꯤ ꯃꯣꯖꯥ ꯐꯨꯔꯤꯠꯇꯤ ꯂꯤꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤꯅꯦ. ꯃꯁꯤ 이네ꯝꯕꯣꯛ ꯑꯣꯏꯔꯝꯗ꯭ꯔꯗꯤꯅꯦ ꯁꯦꯒꯥꯛꯁꯤꯅ ꯆꯞꯄ ꯍꯥꯏꯔꯛꯀꯗꯕꯅꯤ. ꯆꯍꯤꯗꯤ ꯑꯩꯅ ꯍꯜꯂꯝꯅꯤ. ꯑꯩꯅ 이dom자 ꯀꯧꯕꯁꯤꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯌꯦ. ꯅꯪꯕꯨ ꯁꯥꯎꯔꯤꯔꯣꯅꯦꯍꯦ? ꯁꯥꯎꯅꯨꯗ 이까이ꯕꯗꯣ ꯌꯥꯝ ꯈꯪꯗ꯭ꯔꯕꯨ. ꯈꯣꯏꯃꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ. ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥ ꯆꯪꯈ꯭ꯔꯦ. ꯈꯣꯏꯃꯨ 이까이ꯕꯅꯁꯨ ꯂꯣꯏꯔꯦ. ꯑꯁ ꯁꯤ ꯌꯧꯔꯗꯤ ꯁꯅꯥꯍꯟꯕꯤꯁꯦ ꯂꯧꯗꯗꯤ ꯂꯧꯔꯒꯦ. 이네ꯝꯕꯣꯛ ꯅꯪ ꯈꯪꯅꯤꯕ. ꯈꯣꯏꯃꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯩꯈ꯭ꯔꯦ. ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯤ. ꯃꯃꯥꯅ ꯌꯥꯡꯕ ꯆꯥꯛ ꯆꯥꯔꯁꯤꯗꯅ.
ꯇꯥꯕ꯭ꯔꯣ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯊꯟꯗꯒ ꯅꯣꯛꯂꯤꯁꯤꯕꯣ ꯈꯣꯏꯃꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯌꯥꯡꯕꯥꯅ ꯀꯧꯕ ꯀꯥꯟꯗꯗꯤ ꯇꯥꯗꯕ ꯑꯗꯨꯒ ꯈꯣꯏꯃꯨ ꯀꯥꯏꯅ ꯀꯧꯔꯀꯥꯟꯗꯅ ꯇꯥꯕ ꯅꯪꯁꯨꯅꯦ ꯂꯦꯃꯟꯗꯅ ꯉꯥꯎꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯃꯥꯒꯤꯅꯦ ꯑꯔꯣꯏꯕꯩ ꯋꯥꯜꯗꯅꯦ ꯑꯩꯅ ꯏꯁꯦ ꯈꯪꯀꯥ ꯍꯦꯛꯇ ꯀꯥꯔꯛꯏꯁꯦ ꯈꯣꯏꯃꯨ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯍꯜꯅꯤꯀꯣ ꯅꯆꯟꯅꯨꯄꯤ ꯑꯅꯤꯗꯨ ꯐꯥꯎꯕ ꯃꯆꯥ ꯑꯅꯤ ꯂꯣꯏꯅ ꯌꯥꯎꯅꯈ꯭ꯔꯦ ꯅꯪꯅꯅꯦ ꯑꯗꯨꯗ ꯃꯣꯗꯪ ꯁꯥꯟꯅꯔꯤꯗꯨꯕꯨ ꯌꯥꯔꯦꯗ ꯏꯃꯥ ꯌꯥꯅꯤ ꯅꯪ ꯅꯣꯡꯉꯥꯟꯕꯒ ꯌꯦꯅꯈꯥꯁꯤꯗ ꯊꯣꯛꯈ꯭ꯔꯅꯤ ꯅꯪꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯄꯤꯛꯇ꯭ꯔꯨꯁꯦ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯃꯃꯥꯁꯤꯒꯤ ꯈꯣꯟꯗꯥꯁꯤꯒ ꯏꯃꯥꯅꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯁ ꯆꯥꯛꯀ ꯆꯥꯕ ꯇꯜꯂꯤꯌꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯁꯦꯡꯕ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯀꯦꯈ꯭ꯔꯦ ꯈꯣꯏꯃꯨꯁꯨ ꯃꯁꯝꯒꯗꯣ ꯅꯥꯔꯣꯝꯗ ꯂꯦꯛ ꯂꯦꯛ ꯂꯥꯎꯅ ꯐꯩꯅ ꯏꯜꯂꯒ ꯁꯝꯆꯦꯠ ꯃꯃꯤ ꯇꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯈꯣꯏꯃꯨꯒꯤ ꯃꯄꯥꯅ ꯈꯣꯏꯃꯨ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯥꯝꯅ ꯀꯦꯔꯤꯗꯨꯕꯣ ꯄꯥꯕ ꯏꯃꯥꯟꯅꯕꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯅꯪꯕꯨ ꯏꯔꯨꯒꯗꯤ ꯂꯨꯏꯀꯣ ꯀꯔꯤꯅꯣ ꯕꯥꯕꯥ ꯏꯔꯨ ꯂꯨꯔꯒꯗꯤ ꯂꯣꯏꯁꯤꯜꯂꯤꯁꯦ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩ ꯅꯪꯒꯤꯅꯦ ꯀꯣꯛ ꯆꯣꯠꯍꯜꯂꯒ ꯇꯣꯛꯄꯤꯗꯣ ꯑꯃꯨꯛ ꯇꯧꯔꯝꯒꯗ꯭ꯔꯅ ꯈꯜꯂꯤꯕ ꯏꯁ ꯑꯩꯈꯣꯏ ꯕꯥꯕꯁꯤꯗꯤꯕ ꯃꯥꯅ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯑꯗꯣ ꯈꯣꯏꯃꯨ ꯏꯄꯥꯒꯤ ꯈꯨꯗꯩꯗꯣ ꯅꯪ ꯊꯝꯃꯝꯃꯨꯀꯣ ꯑꯩꯒꯤ ꯁꯦꯠꯅꯤꯡꯉꯥꯏꯒꯅꯦ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯕꯥꯕꯥ ꯑꯩ ꯈꯨꯗꯩ ꯁꯦꯠꯂꯣꯏꯌꯦ ꯈꯣꯡꯒ꯭ꯔꯥꯎꯅꯦ ꯁꯦꯠꯇꯣꯏꯁꯦ ꯍꯥ ꯈꯣꯡꯒ꯭ꯔꯥꯎꯅꯦꯕ ꯈꯣꯏꯃꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯐꯨꯔꯤꯠ ꯖꯣꯝ ꯖꯣꯝ ꯂꯥꯎꯕ ꯑꯃꯒ ꯈꯨꯗꯣꯜ ꯂꯥꯎꯕꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯃꯒ ꯁꯒꯣꯜ ꯁꯦꯟꯗꯜ ꯑꯃꯒ ꯇꯧꯔꯒ ꯊꯣꯛꯈꯤ ꯃꯄꯥ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯈꯣꯏꯃꯨ ꯏꯄꯥꯒꯤ ꯑꯅꯣꯛꯁꯤꯃꯒ ꯎꯞꯄꯗꯤ ꯏꯄꯥꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯑꯍꯟꯕꯨ ꯃꯥꯜꯂꯅꯤꯍꯦ ꯇꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯕꯥꯁꯤꯗꯤꯕ ꯕꯤꯠꯀ ꯂꯣꯏꯅ ꯇꯠꯂꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪ ꯀꯥꯎꯗꯅ ꯅꯨꯄꯤꯒ ꯑꯃꯨꯛ ꯆꯦꯜꯂꯛꯀꯅꯤꯀꯣ ꯇꯝ ꯉꯝꯗꯦ ꯕꯥꯕꯥ ꯃꯁꯛꯁꯤꯒ ꯃꯌꯥꯒ ꯍꯤꯒꯠꯂꯤꯌꯦ ꯏꯆꯥ ꯈꯣꯏꯃꯨꯒ ꯏꯕꯥꯅꯤꯁꯦ ꯀꯅꯥꯅ ꯍꯟꯕꯅꯣꯕꯨ ꯀꯥꯎꯔꯦꯗ ꯑꯩꯗꯤ ꯈꯣꯏꯃꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯒ ꯁꯅꯥꯍꯟꯕꯤꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯊꯣꯔꯛꯏ ꯑꯗꯨꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯝꯃꯤ ꯁꯅꯥꯍꯟꯕꯤ ꯂꯝꯄꯥꯛ ꯃꯆꯤꯗ ꯐꯝꯂꯤ ꯈꯣꯏꯃꯨꯅ ꯏꯅꯦ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒꯗꯣ ꯈꯔ ꯌꯣꯝꯕꯤꯔꯛꯎ ꯈꯣꯏꯃꯨ ꯏꯅꯦꯒ ꯀꯧꯔꯛꯀꯅꯨꯗ ꯏꯆꯦ ꯊꯣꯛꯑꯝꯅꯤꯌꯦ ꯅꯪꯅꯗꯤ ꯈꯣꯏꯃꯨ ꯇꯨꯃꯤꯟꯅ ꯂꯩ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯒ ꯃꯣꯏ ꯃꯔꯤ ꯆꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯂꯣꯏꯔꯒ ꯁꯅꯥꯍꯟꯕꯤ ꯈꯣꯏꯃꯨꯒ ꯐꯝꯍꯧꯋꯤ ꯃꯣꯏ ꯑꯅꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤꯅ ꯗꯥ ꯈꯣꯏꯃꯨ ꯑꯩꯁꯤ ꯏꯃꯥꯕꯨ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯗꯧ ꯃꯥꯜꯂꯤ ꯅꯣꯏ ꯏꯃꯥꯕꯨ ꯍꯥꯏꯗꯤ ꯑꯥꯒꯤꯗꯣ ꯑꯗꯨꯗꯤ ꯀꯩꯒꯤ ꯂꯩꯒꯅꯨꯍꯦ ꯂꯩꯇꯅꯕ ꯏꯃꯥꯗ ꯍꯥꯏꯕꯅꯦ ꯌꯥꯗꯦ ꯄꯥꯕꯅꯁꯨ ꯂꯩꯅꯕ ꯍꯥꯏꯅ ꯂꯣꯏꯔꯦ ꯑꯁ ꯀꯔꯝ ꯀꯥꯟꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯈꯪꯗꯦ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯆꯠꯇꯧ ꯃꯥꯜꯂꯤ ꯑꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯨꯀꯣ ꯍꯦꯛ ꯀꯣꯏꯔꯝꯃꯕ ꯑꯩꯗꯤꯅꯦ ꯁꯤꯒꯗꯕꯅꯤ ꯈꯪꯉꯨ ꯀꯣꯏꯔꯣꯏꯍꯦ ꯑꯩꯒꯤꯗꯤ ꯅꯪꯅ ꯂꯣꯏꯔꯦ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯅꯪꯅꯤ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯏꯁ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯗꯣ ꯀꯣꯏꯕꯤꯒꯅꯣ ꯑꯩꯗꯤꯅꯦ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯁꯅꯥꯍꯟꯕꯤ ꯑꯗꯣ ꯗꯥ ꯈꯣꯏꯃꯨ ꯏꯕꯥꯅꯤꯁꯦ ꯌꯨꯝꯒ ꯈꯔ ꯂꯥꯞꯅꯔꯝꯃꯗꯤ ꯐꯗꯧꯅꯤꯉꯣ ꯌꯨꯝ ꯅꯛꯅꯕꯁꯦ ꯅꯪ ꯄꯥꯝꯃꯛꯇ꯭ꯔꯤꯔꯣ ꯑꯔꯥꯞꯄꯗ ꯅꯨꯄꯥ ꯑꯃꯨꯛ ꯄꯥꯝꯃꯛꯏꯔꯣꯅ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯍꯌꯦꯡ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗ ꯁꯝꯅꯔꯒ ꯂꯩꯔꯕꯅꯤꯅ ꯗꯣꯟ ꯊꯤꯟꯕ ꯕꯦꯟ ꯈꯣꯡꯕꯗꯣ ꯐꯪꯂꯔꯣꯏꯗꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯁꯦꯟ ꯇꯤꯡꯗꯅꯕ ꯒꯥꯔꯤꯒꯤꯁꯨ ꯁꯦꯟ ꯇꯤꯡꯉꯔꯣꯏ ꯗꯣꯟ ꯕꯦꯟꯒꯤꯁꯨ ꯃꯥꯝꯇꯣꯞꯁꯨ ꯅꯣꯏꯒꯤꯗꯨꯗ ꯑꯗꯨꯝ ꯄꯨꯟꯅ ꯁꯤꯟꯕ ꯌꯥꯔꯅꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯗ ꯃꯤꯠꯇꯒ ꯂꯣꯏꯅ ꯎꯔꯤ ꯑꯗꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯁꯨ ꯁꯦꯟ ꯇꯤꯡꯉꯔꯣꯏ ꯆꯥꯛ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯪꯈꯤ ꯌꯥꯔꯦ ꯌꯦꯅꯈꯥꯗꯒꯤꯅꯦ ꯑꯩꯁꯨ ꯆꯥꯕ ꯌꯥꯔꯅꯤ ꯌꯨꯕꯤ ꯁꯦꯝ ꯀꯣꯝꯂꯥꯁꯨ ꯋꯥꯅ ꯊꯥꯡꯉꯔꯣꯏ ꯀꯥꯟꯊꯣꯛꯑꯒꯅꯦ ꯑꯗꯨꯝ ꯄꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯗꯤꯅꯦ ꯅꯣꯛꯄꯗ ꯁꯤꯔꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯦꯅ ꯆꯠꯅꯤꯡꯉꯤ ꯆꯥꯛꯀꯧꯕ ꯆꯠꯂꯤꯅꯦꯅ ꯃꯤꯅ ꯌꯦꯡꯅꯕꯗꯣ ꯄꯥꯝꯃꯦꯕ ꯑꯗꯨꯒꯤꯕꯨ ꯐꯖꯅ ꯀꯦꯔꯒꯅꯦ ꯃꯇꯦꯛ ꯑꯃ ꯀꯣꯏꯔꯨ ꯌꯥꯏ ꯀꯩꯅꯣ ꯏꯕꯥꯅꯤ ꯑꯗꯨꯒ
ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯀꯥꯟꯗꯗꯅꯦ ꯆꯪꯌꯥꯏ ꯀꯩꯅꯣ ꯌꯥꯝ ꯐꯩꯗ ꯅꯛꯄꯁꯤꯅ ꯅꯪ ꯌꯨꯝꯗ ꯆꯠꯅꯤꯡꯉꯁꯨꯅꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯠ ꯐꯪꯗꯣꯏꯅꯤ ꯃꯕꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯁꯅꯥꯍꯟꯕꯤ ꯍꯟꯈ꯭ꯔꯦ ꯌꯨꯝꯗ ꯈꯣꯏꯃꯨꯁꯨ ꯂꯩꯀꯥꯏꯒꯤ ꯅꯍꯥꯗꯨꯒ ꯍꯜꯂꯛꯏ ꯇꯞꯅ ꯑꯍꯜ ꯈꯔꯗꯤ ꯐꯝꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯅ ꯊꯣꯡꯒꯥꯜ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯑꯍꯜ ꯑꯃꯅ ngasi di dono yaudaba se gyan hek tai ma bu yauraba bol ki wari ngakta taning dabana amana dono do asom dadi thoki boi ai khoina phamase hek ubadani changlak toini amana amo are sibu khoimu natrane hoine khoimu ni ne he karai na chatlu janu ne khongra ga setana is masam ga se phaina ga indana mai di khuide he amana amu amuk taradine ngan gi dobaina ne amuk torokani ko khoimuna masi ahal singse phamlom gani khangamadine nungdang hoina hanjila amgadabani mogi mangdane samlaga jakani khangdane aidiba ahal singna aikhoi kem haigum siko amana amu ma hekta ubase kaino madi hekta hainingba ise khoimu naksi lai yam sauba phingba sana lai ahal amana khoimu nang buka chatloi no ne he ngasidi yam nali phasai ne he khoimu nok fe tawrai mama ngasidi khara koilu bane hoine adumaina khara koyu ne he pakhang hai sidi khara koiga dabani nasak thiba sunate aina koiba ga ya pam dabagini hojik budi khara tawra ani mama hoi nangine khudai ma selaga khudai ma ilaga ne yana khada nupi lumadu ne nang tawranu ko kari haiba mama nangina thaulai bra lomning ka lomni lomning jaga tokani miwa ngangna de tawle na chana su singdo senadana nayumda layedi laitadana noi ko ahal singdo tumin lay khoimo saraga chatkhre ahal amana nangsi sune karim haironu hairaga masa ase hek ubagane he tainingakpa nongmadine aigi lichaisna ne tanaragane kanba soiro thaksi ka siam yaude masi nupi thiba khangdaba ase asumna dongni ni haukhre sana hanbi mama ga mapa gana namdana mama ba hoida thinkhre khoimu thongalda thamoi jak neng hauri matam khara haukhre khoimuna sana hanbi ne lariba maboki leikaida chatlabasu ubadi phangkhije khoimu tumpham chapham khangdana machi ungba haido oire sana hanbi ge mama nabi singda sana hanbi ge paw hanglabasu khangde ta de haina khumlai tha khara ge matungda sana hanbi amuk mayumda halaklami khoimu phamangda ungduna lei khoimu ge mama na moi ibem halgi macha nabi do amuk la amale mi khoimuna kana haiba ima kana laeba o sana hanbi do masak matawga yam phaja thoami ne khoimu maningda thoki adabu ubadi phanglamde khoimu harau bana suloire adabu sana hanbi di ubadi phangji phana koina maningda leirami umanda badagi imung jangkhre khudai ama sinduna mozafarit amaga amuk thori thongalomda adabu sana hanbi di numit simadi u phanglamde lae haibadi khoimu su khangle khoimu phamungda lone hebli karigino sana hanbina yumda halaga tholak tribasina maningda su tholakte aina ma oningle base masu ai oninglo moidane asumna ahing thingla phawba tumba yaramde nongalam daido oina tum thakre chewala ma pharaba phawba sana hanbi sungtok thorak khije khoimugi matawdo mama ka mapa ka su tawfam khanglamde nongma sana hanbi ki mama nabi khoimugi yumda lai mama nabi na da khoimu leibra khoimu thorai nang lai ro kai leire sum lakbra da khoimugi pawpure ine kai pawno karo ada sumlep leirno mama nabi na kara roge ado da khoimo paw ma hairam gena tawbani aduga chalage kai wano yam lu waro hayo
ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯌꯦꯡ ꯁꯅꯥꯍꯟꯕꯤꯅ ꯃꯃꯥꯒꯤ ꯂꯝꯄꯥꯛꯇ ꯎꯅꯁꯤ ꯊꯣꯛꯂꯛꯎꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯎꯁꯦ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯆꯥꯕ ꯇꯨꯝꯕ ꯈꯪꯗꯅ ꯍꯔꯥꯎꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯈꯣꯏꯃꯨ ꯐꯤꯔꯣꯜ ꯈꯟꯇꯣꯛꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯄꯥꯅ "ꯏꯕꯨꯡꯉꯣ ꯌꯥꯡꯕ, ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣꯅꯦꯍꯦ? ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ꯫ ꯂꯣꯇꯔꯤꯒ ꯐꯥꯎꯕ꯭ꯔꯣ?" "ꯀꯥꯏꯗ ꯂꯣꯇꯔꯤꯅꯣꯗ ꯄꯥꯕ? ꯏꯃꯥꯟꯅꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯄꯥꯕ, ꯁꯦꯟ ꯈꯔ ꯄꯤꯌꯨꯗꯅ ꯉꯁꯤꯗꯤ." "ꯅꯪꯕꯨ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯔꯤꯅꯣꯅꯦ?" "ꯈꯔ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯄꯥꯕ." "500ꯅ ꯌꯥꯒꯗ꯭ꯔꯣ?" "ꯍꯣꯏ ꯄꯥꯕ, ꯌꯥꯅꯤ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯏꯃꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯊꯣꯔꯛꯏ꯫ ꯍꯥꯟꯅꯒꯤ ꯎꯅꯐꯝ ꯂꯝꯄꯥꯛ ꯃꯆꯦ ꯑꯗꯨꯗ ꯈꯣꯏꯃꯨꯒ ꯁꯅꯥꯍꯟꯕꯤꯒ ꯎꯅꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯃꯇꯝ ꯈꯔ ꯂꯥꯞꯅꯔꯨꯕꯒꯤ ꯑꯋꯥꯕ ꯅꯨꯡꯁꯤꯕ ꯀꯌꯥꯗꯣ ꯁꯅꯥꯍꯟꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯇꯝꯂꯤ꯫ ꯄꯨꯡ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯅ "ꯑꯗꯣ ꯗꯥ ꯈꯣꯏꯃꯨ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯣ? ꯑꯩꯁꯦ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯗꯣꯏꯅꯤ." "ꯍꯥꯏꯌꯣ, ꯀꯔꯤ ꯋꯥꯅꯣ? ꯑꯩꯕꯨ ꯃꯤꯇꯣꯞꯂꯣ? ꯏꯀꯥꯏ ꯀꯥꯏꯅꯒ." "ꯗꯥ ꯈꯣꯏꯃꯨ, ꯁꯦꯟ ꯄꯥꯏꯔꯗꯤ ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯄꯨꯖꯒꯦꯗꯅ." "ꯌꯥꯝ ꯀꯨꯏꯅ ꯄꯨꯔꯣꯏ, ꯊꯨꯅ ꯑꯗꯨꯝ ꯁꯤꯡꯂꯛꯀꯦ." "ꯑꯦ, ꯑꯗꯨ ꯍꯥꯏꯕꯩꯔꯣ ꯅꯪꯅ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯌꯥꯅꯣ? ꯁꯤꯡꯉꯛꯇ꯭ꯔꯁꯨ ꯂꯧ ꯑꯗꯨꯝ." "ꯁꯤꯡꯂꯛꯀꯅꯤꯗ ꯌꯥꯝ ꯊꯨꯅ." "ꯑꯗꯣ ꯀꯌꯥꯅꯣꯕ?" 5,000ꯃꯨꯛꯇꯅꯤ." "ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯅꯤꯡꯗ ꯊꯣꯛꯂꯛꯑꯣ." "ꯑꯗꯣ ꯁꯅꯥꯍꯟꯕꯤ, ꯅꯪ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯔꯣ ꯅꯣꯏ ꯃꯥꯕꯨ ꯍꯣꯏꯗ?" "ꯆꯠꯂꯔꯣꯏꯗ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯅꯤꯌꯦ." "ꯑꯩꯈꯣꯏ ꯌꯨꯝꯗꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯅꯣ?" "ꯍꯣꯏ ꯂꯥꯛꯑꯗꯕꯅꯤ, ꯀꯨꯏꯔꯔꯣꯏꯌꯦ." ꯁꯅꯥꯍꯟꯕꯤꯒ ꯈꯣꯏꯃꯨꯒ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯛꯇꯗꯤ ꯎꯅꯔꯣꯏꯁꯤ ꯍꯥꯏꯅ ꯁꯅꯥꯍꯟꯕꯤꯅ ꯈꯣꯏꯃꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤ ꯍꯜꯂꯛꯂꯤ꯫ ꯌꯨꯝ ꯌꯧꯕꯒ ꯈꯣꯏꯃꯨꯅ ꯃꯄꯥꯗꯒꯤ 5,000 ꯂꯧꯗꯨꯅ ꯌꯦꯅꯈꯥꯗꯒꯤ ꯁꯅꯥꯍꯟꯕꯤꯗ ꯁꯦꯟ ꯑꯗꯨ ꯄꯤ꯫ ꯁꯅꯥꯍꯟꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯪꯈ꯭ꯔꯦ꯫ ꯈꯣꯏꯃꯨꯒꯤ ꯃꯄꯥꯅꯁꯨ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯄ ꯁꯦꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯄꯤ, ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯁꯅꯥꯍꯟꯕꯤꯅ ꯈꯣꯏꯃꯨꯗꯒꯤ ꯁꯦꯟ ꯈꯔ ꯈꯔ ꯑꯗꯨꯝ ꯂꯧꯔꯝꯃꯤ꯫ ꯎꯅꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ, ꯌꯦꯅꯈꯥꯗ ꯈꯔ ꯈꯔ ꯌꯦꯡꯖꯕ ꯅꯠꯇꯅ꯫ ꯆꯦꯟꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯈꯣꯏꯃꯨ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯦꯜꯂꯛꯅꯕꯁꯨ ꯍꯥꯏꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯈꯣꯏꯃꯨꯒꯤ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯍꯥꯏꯐꯦꯠ ꯈꯪꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯄꯥꯅ "ꯑꯩꯈꯣꯏ ꯈꯣꯏꯃꯨꯁꯦ ꯍꯟꯗꯛꯇꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯇꯧ ꯃꯥꯜꯂꯤꯗ ꯃꯃꯥ." "ꯍꯣ, ꯈꯔ ꯊꯨꯅ ꯄꯨꯁꯤꯜꯂꯛꯑꯗꯤꯅꯦ ꯐꯔꯗꯕꯅꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯤꯅꯦ ꯃꯁꯨ ꯐꯪꯅꯈꯤꯗꯧꯔꯤ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯍꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯁꯦꯟꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤ. ꯑꯩꯉꯣꯟꯗꯒꯤꯁꯨꯅꯤ ꯂꯧꯔꯤꯁꯦ ꯃꯥꯅ. ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ. ꯈꯣꯏꯃꯨꯒ ꯁꯅꯥꯍꯟꯕꯤꯒ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯈꯤꯕꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ. ꯈꯣꯏꯃꯨ ꯊꯣꯡꯒꯥꯜꯗ ꯀꯣꯏꯆꯠ ꯆꯠꯂꯤ. ꯑꯍꯜ ꯀꯥꯡꯕꯨꯁꯨ ꯐꯝꯂꯤ. ꯑꯍꯜꯁꯤꯡꯅ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯌꯦꯡꯅꯤꯡꯗꯕꯅ ꯃꯣꯖꯥ ꯐꯨꯔꯤꯠ ꯁꯤꯃꯒ ꯊꯣꯡꯒꯥꯜꯁꯤꯗ ꯍꯪꯒꯠꯀ ꯍꯟꯗꯥꯒ ꯆꯠꯇꯅ ꯑꯗꯨꯝ ꯂꯩ. ꯑꯁꯨꯃꯥꯏꯅ ꯆꯠꯂꯤ ꯃꯇꯝꯁꯤꯅ ꯏꯪꯈꯣꯜꯗꯅꯦ ꯃꯇꯦꯛ ꯑꯃ ꯇꯧꯔꯒ ꯃꯔꯣꯏ ꯃꯀꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯊꯥꯔꯗꯤꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯅꯅꯤ." ꯑꯃꯅ ꯑꯃꯨꯛ "ꯑꯗꯨꯒ ꯈꯪꯕ ꯅꯠꯇꯦꯗ, ꯃꯄꯥ ꯁꯦꯟ ꯊꯣꯛꯄꯅꯤꯅꯅꯦ ꯂꯩꯔꯒ ꯆꯥꯔꯒꯦꯅ ꯍꯦꯛꯇ ꯂꯩꯔꯕꯅꯤ." ꯑꯃꯅ ꯑꯃꯨꯛ "ꯃꯥꯅ ꯇꯧꯔꯤꯁꯦ ꯏꯕꯦꯝꯍꯜꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯁꯦꯟꯅꯔꯤ ꯑꯣꯏꯔꯝꯅꯤ. ꯃꯗꯨꯏ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨꯅꯦ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ. ꯀꯨꯖꯨꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯃꯥꯏ ꯃꯤꯠꯀꯗꯣ ꯀꯩꯀꯩꯅꯣ ꯌꯦꯛꯁꯤꯜꯂꯒ ꯀꯣꯟ ꯑꯃ ꯄꯥꯏꯔꯒ ꯍꯦꯛꯇ ꯊꯣꯛꯂꯛꯀꯅꯤ." ꯑꯃꯅ ꯑꯃꯨꯛ "ꯍꯣꯏ, ꯃꯃꯥꯏꯗꯨꯅ ꯉꯧꯁꯣꯛ ꯉꯧꯒꯩ ꯇꯩꯔꯒ ꯃꯆꯤꯜꯗꯨꯅ ꯉꯛꯁ ꯉꯥꯡꯍꯜꯂꯅꯤ. ꯃꯉꯛ ꯁꯝꯗꯨꯗꯤ ꯃꯨꯔꯒꯅꯦ ꯂꯪꯉꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ. ꯃꯤꯠ ꯅꯥꯈ꯭ꯔꯕ." ꯈꯣꯏꯃꯨ ꯑꯍꯜꯁꯤꯡꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯃꯥꯏ ꯃꯔꯝ ꯁꯥꯔꯤꯕ ꯋꯥꯔꯤꯅꯤꯗꯣ ꯃꯥ ꯈꯪꯂꯝꯃꯤ. ꯈꯣꯏꯃꯨꯅ "ꯃꯁꯤꯒꯤ ꯑꯍꯜꯁꯤꯡꯁꯤꯕꯨ ꯋꯥꯊꯤ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯅꯕ ꯄꯥꯝꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯦ ꯕꯥꯔꯇꯣꯟꯒ ꯑꯝꯇ ꯇꯧꯍꯜꯂꯣ ꯌꯦꯡꯉꯨ. ꯃꯣꯏꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." ꯕꯣꯠꯇ ꯉꯥꯎꯕ ꯙꯣꯅꯣ ꯂꯥꯛꯄ ꯎꯏ. ꯑꯍꯜꯁꯤꯡꯗꯣ ꯐꯨꯠ ꯐꯨꯠ ꯍꯧꯒꯠꯇꯨꯅ ꯆꯠꯅꯈ꯭ꯔꯦ. ꯙꯣꯅꯣ ꯂꯦꯞꯄꯒ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥꯁꯨ ꯍꯜꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯁꯅꯥꯍꯟꯕꯤ ꯊꯣꯔꯛꯏ. ꯁꯅꯥꯍꯟꯕꯤꯅ "ꯗꯥ ꯈꯣꯏꯃꯨ, ꯅꯪ ꯁꯦꯟ ꯌꯥꯎꯕ꯭ꯔꯣ?" "ꯌꯥꯎꯗꯤꯌꯦ,
Kayano lauthouge changa khtani sida ngairamuko khoimu sen puraga mu thorei aduga pi sanahan bida ado nang kai chatoino ima do masangam hodi adugini hidak eruge tawbani engonda su selam te yawdraba adu weragana ai leurage nangne image manakta leibiru chalo ai dum leurage aduda khoimo nang yumda changlamo baba ge imaga do khara khara chinaba male ibane hainabado aine hidak leiruge ko chale khoimu yengda lehawi sanahan bi tunghani yenglei nokfe tawba engin amaga loinena khoimu ge thamoi da panba gumna khoimu harawna lehawi sanahan bi ukhidabaga khoimu changkhre khoimu chakcharaga hayengi monda nungaina tumkhre nongalakpada mapanda mi langbagi makhol haipet tai khoimu gi mama gi makhol su sanahan bi chenkhre ngarang numidang wairam haina khoimu haugalai hakam chanduna mama ga mapa ga changlei imungda khoimuna ima kaidawrage mapanda langi sibo ibungo nangni tholakano adomne tumaga leiroda khoimuna ima kaidawrage mapanda langi sina mapana ibungo nangni tholakano adomne tumaga leiroko mamana wasanahan bido chenkhre moy mawo hogine manakta ha asengwaro ima asengwana tadi ayuk sida nangwanda phagi amu tawkhidro karino hairesibu ima ai ko kainom tawri ima khoimua oi mapa nacha nupa si kainom tawkhre ni he khoimma ga mapa ga na phamungduda lakne remi ising chaiduna gyan tarakhlaba matungda o khongdana kaple mama ga mapa ga su macha nupa gi matawdo tawfam khangdana yengdana leire ngai hak leiraga haidokpa lakle khoimogi mapa bu yawbina bharaktena yawri lohong wasu thuna bahaina rami sanahan biti thilaktre mama bo khoida oina thilankhre mamana khoimu mapana tho yadana phamungda sanahan bi haina kapna leirami khoimugi matawdo nungtigi tawbatuda mapa do saurakle mapana taning den he nupari thoksajaga kapke gane kaidano machalaga kapucho mithi bongsidi homoro nangbo kaisu nataba nupi macha amana sanaraga thabiramlaga kaptanaga su tawri mamana amo yare tokpiro kaidawrage angangsina mathwai nungai jinge sida kari ma banganglo mamana badi masu phangkrabani ne he mabu angang ne haige hairo khara leiradi aingodagini mana hankhadabani aina mangonda piriba sen mayamadubu nupi se atopar chelan gona piriro ha mithibong pangdaba budu sidi kapakpadane aigi sensingdo nang loi sen gadabani khango khoimu kapatokre sanahan bi ngasi hajin poni gumbada mayumda lakle khoimu sanahan bi bu amuktang unajarabati khana hotna jai adubu phangdre lohongba numitni donge makhol taba khoding khoimu gi thamoida thangna chok laul thinbaga chamana khre khoimu yena khada kanna kapi luhongba yengduna adubu sanahan bi luhongba loiduna chatkirami khoimu yena khada phamthaduna kaphauri matam kaya haukhre sanahan bi moha mapau ta khidre adubu khoimudi yu thakpa magi punsida hinghauri chahi ama helakpatadi sanahan bi adu macha yawkhre khoimu so ngawbagumna hidak thaktuna leiramlabasu konadi gyan taraklami aina somda angawbagumna yu thaktana imai bagi nusibabu miraiduna isane isabu manganduna leire adubu ubigadaba khangbigadaba manadi ubijaga khangbijaga aina wadana asum leigadra toktokeda he yuga loina nupibu mama tontara khoimu yu thakpa tokre masamana kaktuna mapaga tanaduna thabak ama tawrami chahi olakpada sanahan bidu mai nupaga nupi koi de tawnaduna mayumda halaklami khoimudi maga chanaba gyan taba nupi ama phangduna chawna luhonglami sanahan bi machaduga yana khada khoimugi luhongba yengduna leirami asumna khoimu nungaiba punsi amada leikhirami sanahan bidi yumdagi thokhidre
꯫